Nga na mapung oina chanariba iramda Manipurda nga ki pothok hena puthokpaga loinana tangsilaglaba Yelhou-Nga Singbu Yokkhatpa haiba si Yamna Mathou Tari Yelhou-Nga Singbu nauhaunana hingat hannabagi pandamda Manipurda nga mi kaya mathoklakli Hiramasada Impact News ki senior reporter Ruben Saikhom amadi camera person Yohen Arambamdagi akhanaba paudam ama Dukenga mapangi dunga mixtore Ngagi pothokta mikha ponduna leiba Manipur asibu ngagi pothokta mipal tangdana ba honariba ngami kaya ama ngasidi iramdam asida songthoknarakli ngami sing asiga marakta top mawongda nambol top khabidagi thiam ibo chaukoba ngami amana Manipurda hana lejaramlaba adubu haujikti tanga thoklaba Yelhou-Nga singi marakta ngakra amadi ukabibu breeding tawduna puthokli thiam ibo chauna mahake mayumda nithijana control tawba hatchery amadi temperature maintain tawduna yamna scientific oiba method na environment ama semgatuna ngakra masa puthokna ba honari impact news ka akhanana unaba amada thiam ibo chauna phongdorakpada mahakna ngasidagi sahi mangarongi mamangdagi Yelhou-Nga sing asi semgatpa amadi farm da yokpa horaki mahakna makha tarakpada ngakra haiba nga makhal asi Manipurda hanadagi marang kaina phangamlabasu Hojikti mamal tangbata natana pangbada wari. Maram asina iricha Singbu ngakra pijine mugi wakhalonda hariba lam masida sanchilakpani haina ibochongna phongdorakli. ngaka macha kap hore lising yakai humpu mu thokani ngasai inara lehoriba ngaka macha che adagi hecheri lehore adaida ni nga je ngaka large scale da putoke rigadi hecheri ma tongana kama lehore temperature control tawraga thamba khotpagi section na adagi heater nungra thajanba isingi filter tawnaba mayam duni lehoris koi meeting ka ra khangnaba poche bazar yamna tangji mi chaba ngamdaba mamanji ju yam wangba aduga tangju phangba koina thirurga ju yam waba haitare awaba jingje phama dai ji yemru tawnadaba sigi difficulty le ri tang lokthokpa yabra yenge haina maruina meeting ka je khutaba houjagi hana khara pikna tarombadagi hojikti mahaki farm asi chokthokuna lopari manga romda ngakra amadi ukabi yokli ngakra yokpa matamda oxygen leibana semilonda khara tok orebachu singkhatpa ngamnanaba ukabi asisu hapsinbani haina thia ibochongna makha tarakli mahakna thadariba ukabi asidi hanagi lejaranaba nga makhalga mapanagi pusilakpa ukabiga mix tawduna hybrid oina puthokpani hojikti hybrid ukabi asi local ukabiga masak amadi mahawda chak manari nakal amaromda mitei ngakra asi hek sponsor semadi hauraga thamari mangada mapung phai hainasu mahakna makha tarakli machinja ki matangda ibochongna phongdorapada nga sing asi hek pukhri thadaba matamdadi spawn pit semaga pijagadamni ngakra gi oina ok dana thabagi mawongda pit yerum ata amadi sekup khara yanchilaga ngawurga thabirabadi nga ne hena pamachai hairi ngaka jinga da tawusida akoi sentok lambi ma ju oirakpanina paisa phangde habana taba ngaka gi chahi gi dum laka nihum mari manga phangine ba phangbusida khoi gi season ji op season ma leibisida nga ma hapchilagadi thuna yonba yaba nga ji hojiki oiragadi ukabi ji oeba ngaka ji ju khoi gi marumdagi kokthorokpasina harvest wa yabase kilo da khoi gi ngami meite ka khoi loranga ka haibada kunmuga chanbi changse tha mari manga sai da dum te ka sing dum ngame khoi gi ngaka ji thada da hoi hojiki spon tongnariba khoi pitche growel oro ns oro any khoi spon pitche pizza ga dawni ukabi oro ngaka oro loi chai ngakra gi spon semadadi atei nga ga manadaba process amani masida ngakra adu yamna munna khandokpa changi ngakra ama marumpuri hairaga hekta macha kapa yabanati nakal amaromda Manipurda ngakra yoke amadi spon puthoke khanba ngami leregadi mahakna angamba thakta mating pangani loinana haujiksu mangonda tamjagi haina lakpa miyoi singdasu tambiri haina ibo chongna makha tarakli ngaka ji marum puyerga heta kapa yadaba kitang season naiba magi marum kokning matam aduga maji kadai bhawa kokpa ngangdagi haina koi marum ji yam phajana check tawba ma changi aduga laba ji ju changi aduga kapa matungda adugi ayambana koi kapi ji artificial ni ngaka ji sacrifice tawdani mabulelaga magi hormone lokthokdai adu mix tawdai liquid phajana ohenbam changi aduga ngasagi labaji ki spam ji phajana khoina lokthokpira matungda mix tawra matungda khoi selain kai no khara hapaga hinghalaba matungda ngasagi mahik chi
ꯑꯃꯣꯝꯒꯤ ꯃꯔꯨꯝꯗꯨ ꯃꯦꯜꯂꯀꯥꯟꯗ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯀꯣꯟꯊꯧꯖꯝꯗꯒꯤ ꯖꯤꯇꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯏꯕꯣꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯀ꯭ꯔꯥ ꯃꯆꯥ ꯀꯥꯞꯄ ꯇꯝꯍꯧꯔꯤ ꯖꯤꯇꯦꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯍꯥꯟꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯟ ꯃꯦꯖꯔ ꯀ꯭ꯔꯥꯞ ꯌꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯉꯀ꯭ꯔꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯤꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯎꯀꯥꯕꯤꯁꯦ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁ꯭ꯄꯣꯔ ꯂꯩꯔꯒ ꯊꯥꯗꯕꯅꯦ ꯍꯟꯗꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯏꯕꯆꯧꯅ ꯁꯤꯗ ꯃꯥꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯆꯔꯤ ꯑꯆꯧꯕꯁꯤꯗ ꯃꯥꯅ ꯃꯄꯤꯁꯤ ꯌꯣꯛꯂꯒ ꯐꯒꯠꯂꯒ ꯃꯆꯥ ꯀꯥꯞꯄꯁꯦ ꯑꯩꯅ ꯎꯖꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯁꯤ ꯃꯁꯤꯗꯤ ꯑꯩꯁꯨ ꯀꯥꯞꯄ ꯉꯝꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥ ꯑꯩꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯟꯗꯛꯁꯤ ꯃꯤꯉꯣꯟꯗꯁꯨ ꯁ꯭ꯄꯣꯟ ꯀꯌꯥ ꯑꯃ ꯌꯣꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤꯁꯨ ꯎꯀꯥꯕꯤ ꯁ꯭ꯄꯣꯟ ꯁꯦꯝꯃꯒ ꯑꯩꯅ ꯊꯥꯖꯔꯦ ꯑꯣꯖꯥꯏꯕꯆꯧꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯉꯥ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯉꯥ ꯐꯥꯔꯝꯁꯦ ꯇꯧꯔꯒ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯀꯌꯥꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯑꯩꯁꯨ ꯉꯥꯁꯦ ꯇꯧꯔꯒ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯑꯁꯥ ꯑꯗꯨꯝ ꯗ꯭ꯔꯤꯝ ꯂꯩꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯉꯥ ꯐꯥꯔꯝꯁꯤꯗ ꯀꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯕ ꯍꯧꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨ ꯑꯣꯏꯅ ꯌꯦꯜꯍꯧꯉꯥ ꯌꯣꯛꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯏꯕꯣꯆꯧꯒꯨꯝꯕ ꯉꯥꯃꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ ꯃꯁꯤ ꯇꯧꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯥꯗ ꯃꯤꯄꯥꯜ ꯇꯥꯡꯕ ꯀꯣꯛꯄꯗ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗ ꯉꯥ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇꯃꯛ ꯀꯦꯃꯦꯔꯥꯃꯦꯟ ꯑꯔꯥꯃꯝ ꯌꯨꯍꯦꯟꯒ ꯄꯥꯎꯗꯝꯖꯔꯤꯕ ꯁꯥꯏꯈꯨꯝ ꯔꯨꯕꯦꯟ ꯅꯝꯕꯣꯜ